ngasidi aina nong ko ba nangondagi tagani khandabo hema mangdabo khaludabo hema ngasidi nangondagi ta pare nangi punsina wi ha phani khallagadi nang hai dingdo ai to adugo nang na sumne thangwa sali ko thang sin khulin kai ro thamoi sigidi sem sin ni kaw ko asumani khallaga tangkiwa kong thang masindo kai masin masin kawano ai lang kino irudu zo har beka pasin risina as beragi mini thôi nang tia lo ko ai na lai mien le kan da nang ngai koi na bu pa tu mai yeng ke ko nang ai ngon nang kai na se nang tia lo ko nang lam bu su phong re to ai bu shi ro da de to shi ba kana non ta kham bla ni ko ni da chi ding de ma na ta so ma koi na lai wi ai ju philam ni ta ôi này mà cái này là nang si bai me khet baru ni ne cha lu ba han te ko chuna bia ba ne te ngọc chuna na ye mo ne ba se ye kari ka ibu da lu kari wa khan lo hai ba ni da ibada kari wa khan lo ba da ko ha ai ni si ni ga ko ye re ba ai on kai ne si ai nu pi mai da ba te ne nang si si ke thong ke chong tha ke dong le ru wa du ne wa ba hu ye wo ba mang za roi dra isa ba tom da ne wi ye wo ba kari hai ma da liu se kari no ba ipa hai de nu pa hai de da nu pi cha ma ki ma pu ne ma ne hai mo da nu pi ya si ke le ma da ma bang tong na su chin be khang ba ama mo si la ju ai na ba ko na chau na pa di na nang ni ke su na ti khang ba se ai na ba wai ni tau ko nang nai pa se na ko ma mi na ai nu pi si phang ni na ma te nang na pai sat lo ma nang ni helo kum ya lo mi ne na ba lo mi mang ko ye ra nang ni tu ti wa ta ma ni da ngang ji da da nang su nama apa ini ni chau na pa di na ha yang chau na ke mo na ma wa du ni ko is nang ni du chau na ni mu them na ni nu pa na ko pa hong na ba nu pa na ko pa hong na ba pa ko ta ba wa nu pa ai ko ma ki nu ko bi ya ka thu nu ba nu pa di ka pa ya da ka pa nu pa ka pa de yang nama apa ini na ku na pi wa ni ge dan ta yang asu ga ta ra di ma di loi ni da na di na pro ko ini ni khana khaza ni khanga ba chau na ko ni da si na di nga khana ba sau na ba ne ma sa la ta ni ko orang chat pa hi ga tu ko ma na ni ga ni ngai ba tha ko he ki na 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 he wei ga ta na 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 ja ni da ai na so kim cha la ga mai ni romance story nang na ne ima wa ge nang na ne ga si tau ri ji ne nang na sau na ri ba khan na ri ba ji ne kai shu na ti ma wa da shu na ti khanga ba ma wa da ga ro ko ji ne hawai jar ni hak tak nu pa kai na ri ba ni si video ko na pa ga nu kai na lai kari hawai jar noi ma kari hawai jar se lirak ke se ima sumai tawe ima ga ne sinaram ba nu pa do adu do ma se mapalam da ne thaba ma gi training chat ka da ba Kau cái lắm à, ai cả thèm nước này. Quỳ ngoài lại gì? Ai xin cái gì cả thèm nước này. Người gì ai chặt lắm đây gì đâu, bắt thấy là phải vậy.
ꯂꯥꯞꯅꯔꯝꯗꯥꯏꯅ ꯍꯦꯜꯂꯦ ꯐꯖꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ ꯑꯩꯁꯦ ꯄꯨꯡ 11ꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯑꯗꯣ ꯑꯩ ꯆꯠꯈ꯭ꯔꯒ ꯅꯪ ꯁꯤꯗ ꯉꯥꯎꯁꯤꯟꯅꯔ ꯂꯩꯔꯝꯒꯅꯨꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯃꯣꯕ ꯂꯩꯅꯥ ꯃꯆꯨ ꯇꯥꯗꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯩꯈꯣꯛꯇ ꯁꯥꯠꯂꯝꯃꯤ ꯏꯁꯩ ꯃꯈꯥ ꯀꯥꯎꯔꯦ ꯑꯗꯣ ꯄꯊꯕꯤ ꯅꯪ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯤꯟꯕ ꯂꯝꯅꯤꯅ ꯇꯦꯛꯇꯣ ꯀꯥꯏꯗꯅꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯈꯪꯉꯦ ꯑꯗꯣ ꯅꯪ ꯏꯔꯥꯡ ꯐꯔꯥꯡ ꯇꯧꯔꯝꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩ ꯂꯥꯛꯄꯗꯪ ꯉꯥꯏꯔꯝꯃꯣꯕ ꯌꯥꯏꯅ ꯑꯗꯣ ꯑꯩ ꯍꯜꯂꯛꯑꯒ ꯉꯁꯤꯗꯩꯗꯤ ꯏꯕꯥꯅꯤ ꯑꯃꯨꯛ ꯐꯅ ꯀꯨꯏꯅ ꯎꯅꯔꯔꯣꯏꯅꯦꯀꯣ ꯑꯩ ꯄꯪꯀꯣꯏ ꯀꯨꯏꯔꯣꯏꯍꯦ चही 5 ꯀꯩꯅꯣ चही 5 ꯁꯤꯕꯨ ꯌꯥꯝꯕ꯭ꯔꯦꯅꯦ ꯌꯥꯝꯃꯣꯏꯗ ꯑꯗꯣ ꯑꯩ ꯆꯠꯂꯝꯗꯥꯏ ꯀꯔꯤꯝ ꯄꯤꯔꯔꯣꯏꯗꯣ ꯑꯗꯣ ꯅꯪꯒꯤ ꯑꯩꯅ ꯁꯤ ꯄꯣꯔꯛꯏꯅꯦ ꯍꯋꯥꯏꯖꯥꯔ ꯑꯩꯅ ꯑꯌꯥ ꯍꯋꯥꯏꯖꯥꯔꯣ ꯑꯩ ꯄꯥꯝꯖꯕꯗꯨꯅꯦ ꯌꯧꯔꯒꯗꯤ ꯅꯪ ꯆꯥꯅꯤꯡꯉꯛꯀꯅꯤꯗꯅ ꯑꯗꯣ ꯁꯤꯁꯦ ꯎꯃꯣꯔꯣꯛꯀꯅꯦ ꯃꯦꯠꯂꯒ ꯆꯥꯎ ꯍꯥꯏꯕ ꯑꯗꯨ ꯅꯪ ꯄ꯭ꯂꯥꯁꯇꯤꯛ ꯑꯝꯇꯁꯨ ꯌꯣꯝꯃꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯃꯛꯄꯤꯔꯤꯅꯣ ꯍꯣꯔꯦꯟ ꯎꯂꯨꯄꯦꯟ ꯃꯅꯨꯡꯗ ꯅꯝꯊꯤꯔꯗꯤ ꯀꯩꯅꯣ ꯃꯤꯅ ꯀꯩꯅꯦ ꯍꯥꯏꯅꯗꯣꯔꯤꯒꯦ ꯑꯗꯨ ꯅꯪꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯗꯨꯗꯤ ꯑꯁ꯭ꯋꯥꯏꯗꯩ ꯂꯧꯔ ꯌꯣꯝꯃꯁꯨ ꯌꯥꯏ ꯑꯗꯨ ꯅꯪꯒꯤꯁꯤꯗꯤꯕꯣ ꯑꯩ ꯅꯪ ꯄꯤꯖꯅꯤꯡꯗꯅ ꯊꯋꯥꯏꯒꯤ ꯄꯣꯔꯛꯑꯒ ꯑꯩ ꯄꯤꯖꯅꯤꯡꯕꯩ ꯃꯥꯜꯂꯛꯇ꯭ꯔꯦꯗ ꯅꯪ ꯑꯩ ꯃꯤꯃꯥꯡꯗ ꯌꯣꯟꯅꯕ ꯃꯥꯟꯈꯠꯂꯦꯕ ꯍꯋꯥꯏꯖꯥꯔꯕꯨ ꯁꯨꯃꯥꯏꯅ ꯄꯤꯅꯕ꯭ꯔꯣ ꯍꯋꯥꯏꯖꯥꯔ ꯁꯨꯃꯥꯏꯅ ꯑꯩꯅ ꯄꯥꯏꯗꯣꯏꯁꯤ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯣ ꯎꯂꯨꯄꯦꯟ ꯃꯅꯨꯡꯗ ꯇꯣꯡꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯆꯦꯔꯪ ꯑꯃ ꯁ꯭ꯋꯥꯏꯗꯩ ꯂꯧꯔꯒ ꯌꯣꯝꯒꯜꯂꯤ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗꯒꯤ ꯆꯦꯔꯪ ꯂꯧꯗꯣꯔꯤꯒꯦ ꯅꯪꯅ ꯇꯧꯕꯁꯨ ꯅꯪꯒꯤꯗꯨꯗꯤ ꯃꯥꯟꯅꯩꯅꯦ ꯑꯗꯨꯗꯤꯅꯦ ꯆꯠꯂꯣ ꯑꯩꯅ ꯆꯥꯅꯤꯡꯕ ꯍꯋꯥꯏꯖꯥꯔꯁꯤ ꯂꯪꯊꯣꯛꯑꯦ ꯑꯩ ꯍꯋꯥꯏꯖꯥꯔ ꯄꯥꯝꯃꯦꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯪ ꯃꯔꯩ ꯇꯧꯔꯝꯃꯤꯅ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯂꯪꯊꯣꯛꯄ ꯂꯩꯍꯧ ꯑꯩꯁꯨ ꯆꯠꯈꯤꯅꯤ ꯃꯄꯥꯟ ꯂꯝꯗ ꯃꯌꯥꯡ ꯅꯨꯄꯤ ꯌꯦꯡꯉꯨꯅꯤ ꯆꯠꯂꯦ ꯅꯪ ꯃꯥꯟꯕꯁꯤꯡꯗꯨꯒꯅꯦ ꯅꯪ ꯆꯥꯅꯅꯤ ꯅꯪꯒꯅꯦ ꯌꯦꯡꯉꯨ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯋꯥꯔꯤꯁꯦ ꯅꯃꯥ ꯑꯣꯏꯗꯤ ꯍꯋꯥꯏꯖꯥꯔ ꯄꯤꯕ ꯂꯧꯏꯗꯕꯩ ꯀꯥꯏꯅꯔꯛꯄꯅꯤ ꯅꯨꯄꯥꯗꯣ ꯍꯨꯟꯗꯣꯛꯄꯤꯕ ꯅꯪꯁꯦ ꯑꯃꯨꯛ ꯂꯧꯔꯤꯅꯦ ꯀꯔꯤꯅꯣ ꯂꯧꯔꯤꯅꯦꯕ ꯅꯪꯁꯦ ꯍꯋꯥꯏꯖꯥꯔ ꯄꯤꯅꯦ ꯍꯋꯥꯏꯖꯥꯔ ꯍꯥꯎꯅꯦ ꯑꯩꯁꯨ ꯂꯤꯒꯤꯗ꯭ꯔꯦ ꯂꯤꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯀꯥꯏꯅꯔꯛꯄꯅꯤ ꯄꯥꯒꯤꯁꯨ ꯂꯩꯕ꯭ꯔꯣ ꯂꯩ ꯀꯕꯤ ꯁꯪꯕꯥꯟꯅꯕꯤ ꯀꯧꯕ ꯄꯔꯝꯃꯤ ꯁꯪꯕꯥꯟꯅꯕꯤ ꯀꯧꯕ ꯋꯥꯔꯤꯁꯦ ꯂꯦꯛꯇ ꯑꯃꯨꯛ ꯇꯣꯛꯊꯣꯛꯑꯒ ꯆꯦꯟꯊꯣꯛꯁꯨ ꯂꯨꯍꯣꯡꯊꯣꯛ ꯋꯥꯠꯂꯤꯁꯤꯒ ꯂꯨꯍꯣꯡꯕꯁꯨ ꯐꯥꯒꯤꯔꯣ ꯂꯨꯍꯣꯡ ꯃꯥꯜꯂꯁꯨ ꯑꯩꯅ ꯆꯦꯜꯂꯅꯤ ꯅꯪ ꯂꯧꯔꯅꯤ ꯑꯩꯈꯣꯏ ꯕꯥꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯑ ꯂꯨꯍꯣꯡꯉꯅꯤ ꯑꯗꯒꯤ ꯊꯥ ꯑꯃꯅꯤꯗꯤ ꯏꯕꯥꯅꯤ ꯄꯣꯌꯦꯡ ꯀꯩ ꯑꯗꯨꯝ ꯀꯥꯏ ꯆꯥꯕ ꯌꯥꯅꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯏ ꯊꯥ ꯑꯃꯅꯤꯗꯤ ꯑꯩꯈꯣꯏꯅꯦ ꯅꯪꯕꯨ ꯊꯕꯛꯀ ꯇꯧꯔꯕꯕ ꯅꯪ ꯁꯤꯗ ꯁꯤꯒ ꯍꯥꯏꯔꯤꯁꯦ ꯊꯕꯛ ꯇꯧꯕꯒꯤ ꯄꯣꯌꯦꯡꯗꯨꯗ ꯍꯧꯗꯣꯛꯈ꯭ꯔꯗ ꯅꯪ ꯁꯅꯥꯂꯨꯄꯥ ꯑꯝꯇ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯄꯤꯔꯛꯑꯣꯏꯗ꯭ꯔꯣ ꯑꯉꯥꯡ ꯁꯉꯥꯡꯗꯤ ꯐꯖꯕ ꯈꯔ ꯇꯝꯃꯨꯗ ꯏꯃꯥ ꯕꯥ ꯄꯜꯂꯗꯤ ꯏꯃꯥ ꯕꯥ ꯄꯟꯕ ꯌꯥꯒꯗ꯭ꯔꯕ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯑꯩꯅ ꯍꯥꯏꯗꯤ ꯁꯅꯥꯂꯨꯄꯥꯒ ꯄꯤꯔꯛꯑꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯅꯪꯁꯦ ꯄꯩꯁꯥ ꯄꯥꯏ ꯅꯣꯏ ꯃꯥꯈꯣꯏ ꯊꯕꯛ ꯇꯧꯋꯤꯅ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯂꯧꯔꯦ ꯁꯅꯥꯂꯨꯄꯥꯕꯨ ꯄꯨꯔꯛꯇ꯭ꯔꯗꯤ ꯀꯩꯀꯥ ꯀꯣꯏꯅꯗ꯭ꯔꯁꯨ ꯑꯩ ꯑꯗꯨ ꯌꯧꯁꯤꯜꯂꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯉꯣꯟꯗꯁꯨ ꯅꯪꯒꯨꯝꯕꯁꯤꯅ ꯀꯣꯏꯅꯔꯁꯨ ꯌꯥꯏ ꯈꯪꯉꯕ ꯄꯩꯁꯥ ꯄꯥꯏ ꯀꯣꯏꯅꯔꯕꯩ ꯋꯥꯅꯦ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯈꯪꯉꯕ ꯄꯩꯁꯥ ꯄꯥꯏꯕ ꯈꯪꯉꯕ ꯂꯩ ꯖꯍꯧꯔ ꯆꯤꯟꯖꯥꯎ ꯆꯤꯟꯖꯥꯎꯕ ꯀꯥꯏꯅꯦ ꯑꯣ ꯅꯪ ꯉꯥꯛꯇꯟꯗ꯭ꯔꯣ ꯑꯩ ꯆꯤꯟꯖꯥꯁꯤ ꯂꯩ ꯄꯥꯝꯃꯦ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯅꯪ ꯉꯥꯛꯇꯪꯒꯤ ꯍꯥꯏꯕ ꯈꯪꯉꯕ ꯑꯣ ꯉꯥꯛꯇꯪꯒꯤ ꯍꯥꯏꯕ ꯀꯥꯏ ꯑꯗꯨꯗꯤ ꯀꯣꯏꯔꯦ ꯅꯪ ꯁꯨꯡꯀꯣꯏ ꯈꯪꯉꯕ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯌꯦ ꯄꯩꯁꯥ ꯄꯥꯏꯕꯤ ꯆꯠꯂꯣ ꯍꯣꯏ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯂꯦꯝꯅ ꯀꯥꯏꯅꯩ ꯑꯩ ꯇꯩ ꯑꯩꯈꯣꯏꯗꯤ ꯈꯪꯉꯕ ꯌꯥꯝꯅ ꯀꯣꯂꯦꯖ ꯀꯥꯕꯤ ꯀꯣꯏꯅꯔꯛꯄꯤꯔꯣ ꯁꯣꯝꯁꯤꯕꯣ ꯀꯣꯂꯦꯖ ꯀꯥꯏꯅꯦ ꯀꯣꯂꯦꯖ ꯀꯥꯕꯤ ꯌꯥꯝꯅ ꯅꯪꯗꯤ ꯑꯗꯨ ꯀꯣꯏꯅꯒꯦ ꯍꯥꯏꯗꯅ ꯀꯩꯗꯧꯕꯒꯤ ꯂꯧꯕꯤꯔꯝꯃꯤꯕꯗꯣ ꯑꯩꯁꯤꯕꯣ ꯁꯤꯠꯇꯕꯗꯣ ꯂꯧꯕꯤꯕ ꯀꯔꯤꯒꯤ ꯁꯤꯠꯇꯕ ꯅꯨꯄꯥꯅꯅꯦ ꯀꯣꯏꯇꯥꯅꯦ ꯀꯅꯥꯅ ꯅꯨꯄꯥ ꯍꯋꯥꯏꯖꯥꯔꯗ ꯑꯃꯨꯛ ꯊꯣꯛꯄꯤꯔꯝꯃꯣ ꯍꯋꯥꯏꯖꯥꯔꯒꯤꯗꯨꯗꯤ ꯍꯋꯥꯏꯖꯥꯔꯒꯤ ꯂꯞ ꯏꯁꯇꯣꯔꯤꯗꯅꯦ ꯆꯥꯎꯔꯛꯄ ꯃꯁꯤ ꯅꯄꯥꯁꯦ ꯐꯖꯅ ꯉꯥꯡꯉꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯅ ꯏꯄꯥ ꯆꯠꯈꯤꯅꯤꯀꯣ ꯉꯁꯤ ꯅꯄꯥꯁꯦ ꯐꯖꯅ ꯉꯥꯡꯉꯨ चलो हनु थांग ना पान से कदंग सेंगन तक पे तो रिमिने हां थंगदने इबुंग नुपा कोक थोंग अमा लै खंगबा इखुत ता हां गाई नो युम आ सुप तो चाव ले फुम ले तो नंग चेक आई ने खंगुरगा ने निंगम के ता हुजि नंग न बोनो पाने मन चप चुम बिजे तो नंग चले ले फुम ले तो ꯑꯩ ꯉꯥꯛꯇꯪ ꯀꯥꯏꯅꯕꯒꯤ ꯁꯣꯝꯗ ꯁꯣꯛꯀꯤꯡ ꯆꯠꯀꯦ ꯇꯧꯔꯤꯗꯤ ꯃꯣꯏꯅꯤ ꯀꯟꯅ ꯆꯠꯂꯤ ꯇꯧꯔꯤ दब का तो सी इपाम से करी हनु थांग ꯅꯪ ꯅꯄꯥꯝ ꯂꯩ ꯐꯨꯡ ꯂꯩꯇꯕ ꯀꯔꯤ ꯂꯩꯕꯝ ꯂꯩꯔꯣꯏ ꯀꯥꯏꯅ ꯂꯩꯕꯝ ꯂꯩꯕ ꯉꯥꯛꯇꯅꯤ ꯏꯕꯨꯡ ꯋꯥ ꯌꯥꯅꯤ ꯅꯪꯒꯤ ꯅꯕꯨꯡ ꯃꯄꯥꯅꯤ ꯅꯪꯉꯣꯟꯗ ꯏꯟꯁꯥꯡ ꯉꯥ ꯃꯇꯨꯝ ꯄꯤꯖ ꯈꯪ ꯅꯪ ꯂꯩ ꯀꯣꯛ ꯄꯤꯖꯩꯌꯦ ꯅꯪ ꯂꯩ ꯅꯪ ꯌꯥꯎꯔꯛꯄꯗꯨꯗ ꯅꯪꯉꯣꯟꯗ ꯄꯤꯖꯅꯤꯡꯗꯕ ꯑꯗꯨ ꯈꯪꯉꯕ ꯅꯕꯨꯡ ꯃꯄꯥꯅꯤ ꯑꯩ ꯄꯥ ꯒꯤꯅꯤ ꯂꯩ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯀꯔꯤ ꯇꯧꯕꯒꯤ ꯂꯤꯛꯇꯣꯔꯤꯕ ꯍꯥ ꯅꯪꯒꯤ ꯃꯇꯨꯏꯗꯔ ꯅꯪ ꯍꯥꯏꯒꯦ ꯏꯕꯨꯡꯁꯤꯡꯗꯣ ꯀꯥꯗꯅꯦ ꯂꯧꯕ ꯂꯥꯛꯍꯟꯒꯦ ꯅꯣꯏꯒꯤꯕꯨ ꯀꯥ ꯂꯩꯕ꯭ꯔꯅꯦ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯣꯏꯕ ꯂꯩꯅ ꯀ꯭ꯂꯕꯇ ꯀꯥꯔ ꯑꯃ ꯈꯥꯝꯃꯤꯗꯣ ꯈꯥꯝꯕꯝ ꯂꯩꯇꯕꯒꯤ ꯈꯥꯝꯕꯒꯤ ꯋꯥꯅꯤ ꯃꯄꯥꯝꯗꯤ ꯁꯟꯒ ꯆꯧ ꯅꯪꯒꯤ ꯅꯧꯄꯥꯁꯤꯡꯗꯨ ꯅꯉꯣꯟꯗ ꯅꯣꯡꯇꯤ ꯉꯥꯡ ꯃꯇꯨꯡ ꯉꯥ ꯃꯇꯨꯡ ꯄꯤꯖꯕ ꯌꯥꯎꯔꯕꯣ ꯀꯔꯤ ꯇꯧꯕꯒꯤ ꯄꯤꯖꯔꯣꯏꯗꯣꯔꯤꯕ ꯅꯪ ꯌꯥꯎꯕꯒꯤ ꯅꯉꯣꯟꯗ ꯄꯤꯖꯗꯕꯩ ꯋꯥꯅꯤ ꯑꯩꯉꯣꯟꯗꯗꯤ ꯄꯤꯖꯩꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯍꯪꯒꯥꯝ ꯊꯣꯡꯕ ꯏꯃꯨꯡꯗꯨꯅ ꯅꯪ ꯂꯨꯟ ꯇꯧꯕꯤꯔꯅꯤꯍꯦ ꯌꯦꯡꯉꯨꯅꯦ ꯑꯉꯥꯡꯗ ꯇꯥꯏꯅꯔꯤꯁꯦ ꯑꯩꯉꯣꯟꯗ ꯇꯥꯏꯅ ꯉꯝꯗ꯭ꯔꯒ ꯌꯦꯡꯉꯨꯅꯦ
나만 아두니 내가 떠오르지. 나만 영문에 해. 와티는 이ski pam sa diga hanu thangi de 쌀이 내 입안다 가지고 혼자 봐. 내 혼자 빵다 누가 이래 내 이차주 보고 눈비야 뭐 이기네 디 지금 나빠 알아보 미나 드리는 거 뒤도네 내 하고 내 하고 꽝이나 빵싸게 하나로 꽝이야. 요모가 뿌래. 파기 맞춰서 이노 마스도 가문 해는 거 그래 나 마스 미훈 마담도 그러면서 헤이 너 삐디 아이 다이네 아 빠빠 나이 구워 나 빵기 까고 강기 또 나랑 지금 밑에 막 나가는 거지 나는 어디다 시대 사오는 집까지 나네 난거 까리다 보기 사오를 돌리봐. 나한테 항상 바보나보 나 뚜둑 꼬이나라 보기 히스리 돌리봐 한다브라. 나 하와이 살랑 뭐 코판 할때 주는 거 같잖아 다모이제 보고는 뒤에 찍찍 나오네 그것도 다모이제. 해야지 굳이 집안이 사오나비야 뭐 등그나 때랑 한 곳이라가 아니라 누시사는 내도 뭐 등세도 나 레이로이 나 빵싸네 누가 이래 하고 이 빵싸 레이로이. Batabi, nang ano ba itong mo na? Batabi, nang inubagi hawa siya lang na buhay lim na kayo na kayo. Ay, ay, wag na kayo na ba si mo? Batabi. Nuba na mo kapahunam na ba? Nuba na mo kapahunam na ba? Ito din si mo. Batabi, Papa, kappa no. Lupa na mo kapra. Lupa din pichara di ba? nakachanda, nakachanda na match. Kayo na.